ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯂꯥꯏ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯆꯦꯡ ꯃꯤꯇꯩꯒꯤ ꯂꯝꯇꯥ ꯊꯥꯒꯤ ꯌꯥꯎꯁꯪ ꯊꯥꯕꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯦꯝꯕ ꯄꯦꯅꯥꯈꯣꯡꯕꯤ ꯕꯨꯠ ꯅꯨꯄꯤꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯅꯤꯡꯕꯅ ꯕꯨꯠ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯥꯅꯤꯡꯕꯅ ꯑꯀꯤꯕ ꯈꯪꯗꯅ ꯉꯥꯏꯔꯤ꯫ ꯄꯦꯅꯥꯈꯣꯡꯕꯤ ꯕꯨꯠ ꯅꯨꯄꯤꯗꯨꯁꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯂꯦꯝꯕꯗ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯣ ꯆꯍꯤ 8ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯃꯦꯝꯊꯣꯏ ꯀꯧꯏ꯫ ꯆꯍꯤꯅ 13ꯃꯨꯛ ꯁꯨꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯩ ꯄꯦꯅꯥ ꯈꯣꯡꯕ, ꯖꯒꯣꯏ ꯁꯥꯕ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯡꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯜꯂꯩꯀꯥꯏ ꯑꯗꯨꯗ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯣꯃꯣꯆꯥ ꯀꯧꯕ ꯄꯥꯈꯪ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯅꯣꯡꯃꯇ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯉꯣꯟꯗ ꯎꯠꯈꯤꯗꯦ, ꯈꯪꯁꯨ ꯈꯪꯍꯟꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯣ ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯤ꯫ ꯑꯩꯅ ꯏꯃꯥꯗ ꯌꯥꯝ ꯀꯤꯖꯅ "ꯏꯃꯥ, ꯏꯃꯥ" ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ "ꯍꯥꯏ, ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯒꯦ ꯃꯦꯝꯊꯣꯏ ꯅꯪꯕꯣ ꯍꯥ? ꯏꯃꯥꯅꯦ ꯆꯥꯛ ꯊꯣꯡꯐꯝꯒ ꯈꯪꯗ꯭ꯔꯦꯃꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯄꯦꯅꯥ ꯈꯣꯡꯕ ꯇꯝꯒꯦꯗ, ꯖꯒꯣꯏ ꯁꯥꯕꯁꯨ ꯑꯗꯨꯒ ꯏꯁꯩꯁꯨ ꯏꯃꯥ ꯀꯣꯕ." "ꯃꯦꯝꯊꯣꯏ, ꯅꯪ ꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ꯫ ꯆꯠꯂꯣ, ꯅꯄꯥꯗ ꯍꯥꯏꯔꯨꯁꯣ, ꯏꯃꯥꯅꯦ ꯆꯥꯛ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯒꯦ꯫ ꯇꯨ ꯅꯄꯥꯁꯨ ꯂꯥꯛꯑꯦ ꯇꯨ." "ꯏꯄꯥꯒꯤ ꯏꯆꯥꯊꯣꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯅꯃꯥꯗ ꯑꯃꯨꯛ ꯀꯦꯔꯤꯕꯗꯨꯕꯣ?" "ꯑꯣ, ꯃꯣꯏ ꯃꯄꯥꯅꯅꯦ ꯏꯆꯥꯊꯣꯏꯅ ꯂꯨꯅ ꯇꯧꯃꯟꯗꯅꯅꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅꯅꯦ ꯀꯦꯈꯠꯂꯛꯑꯦ." "ꯑꯩꯒꯤ ꯏꯆꯥꯊꯣꯏꯁꯦ ꯑꯉꯥꯡꯅꯤꯅꯦ ꯃꯃꯥ꯫ ꯃꯥꯅ ꯑꯩꯈꯣꯏꯗ ꯀꯦꯗꯅ ꯀꯅꯥꯗ ꯀꯦꯔꯨꯗꯧꯔꯤꯕꯅꯣ?" "ꯃꯥꯅꯤ, ꯄꯥꯕꯅ ꯍꯥꯏꯕ ꯆꯨꯝꯃꯦ." "ꯏꯁ, ꯍꯔꯥꯎꯔꯤꯕ? ꯑꯗꯣ ꯅꯆꯥꯊꯣꯏꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯦ, ꯃꯃꯥꯟꯅꯕꯤꯗꯤ ꯌꯨꯝ ꯀꯩ ꯄꯥꯟꯅꯕ ꯐꯥꯎꯕ ꯌꯥꯎꯅꯔꯕꯅꯦ." "ꯃꯣꯏꯗ ꯉꯟꯅ ꯀꯅꯥꯅ ꯃꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯒꯦꯅꯦ? ꯑꯗꯨ ꯀꯔꯤꯅꯣ ꯏꯆꯥꯊꯣꯏꯅ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯗꯨꯕꯣ?" "ꯍꯥꯏꯔꯣꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯣ ꯅꯄꯥꯗ ꯑꯃꯨꯛ." "ꯄꯥꯕ, ꯑꯩ ꯄꯦꯅꯥ ꯈꯣꯡꯕ ꯇꯝꯒꯦ, ꯑꯗꯨꯒ ꯏꯁꯩꯁꯨ ꯖꯒꯣꯏꯁꯨ ꯄꯥꯕ ꯇꯝꯒꯦꯗ, ꯑꯩ ꯌꯥꯝ ꯇꯝꯅꯤꯡꯉꯦꯕ." "ꯍꯣꯏꯗ ꯍꯩ, ꯇꯝꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯏꯆꯥꯊꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯒꯕꯣ ꯏꯄꯥꯅ ꯀꯔꯤꯒꯤ ꯇꯝꯍꯟꯗꯅꯤ?" "ꯑꯁ, ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯇꯝꯍꯟꯗꯧꯔꯤꯕ? ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯅ ꯑꯁꯨꯛ ꯆꯥꯎꯕ ꯏꯪꯈꯣꯜ ꯑꯃ ꯃꯁꯨꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯂꯤꯕꯁꯤꯗꯤ ꯃꯇꯦꯛ ꯑꯃ ꯌꯣꯟꯊꯣꯛꯂꯒ ꯇꯝꯍꯟꯒꯗꯧꯔꯤꯕꯅꯤ ꯀꯩꯅꯣ." ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯝꯊꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯥꯗ ꯀꯦꯖꯩ꯫ ꯑꯁꯨꯝꯅ ꯃꯄꯥꯅ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯃ ꯌꯣꯟꯗꯨꯅ ꯃꯦꯝꯊꯣꯏꯕꯨ ꯄꯨꯗꯨꯅ ꯄꯦꯅꯥ ꯖꯒꯣꯏ ꯇꯝꯕꯤꯕ ꯌꯥꯝꯅ ꯍꯩꯕ ꯑꯣꯖꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯍꯥꯏꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯑꯣꯖꯥꯅꯤ꯫ ꯑꯣꯖꯥꯗꯨꯅ ꯃꯦꯝꯊꯣꯏ ꯍꯦꯛ ꯎꯕꯒ ꯌꯥꯝ ꯍꯔꯥꯎꯅ ꯍꯌꯦꯡꯗꯒꯤ ꯂꯥꯛꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯌꯦꯡꯗꯒꯤ ꯑꯗꯨꯝ ꯂꯥꯛꯍꯜꯂꯣꯅꯦ." "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ, ꯑꯩ ꯍꯌꯦꯡꯗꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯖꯔꯛꯂꯒꯦ." "ꯍꯣꯏ ꯍꯣꯏ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ." ꯃꯦꯝꯊꯣꯏꯒ ꯃꯄꯥꯒ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯣꯖꯥꯗꯨ ꯃꯦꯝꯊꯣꯏꯗ ꯌꯥꯝ ꯆꯣꯞꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯃꯦꯝꯊꯣꯏ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯦꯝꯊꯣꯏꯕꯨ ꯅꯨꯡꯁꯤꯖꯕ ꯃꯣꯃꯣꯆꯥ ꯃꯃꯥꯟꯅꯕ ꯑꯃꯒ ꯃꯦꯝꯊꯣꯏꯕꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯗꯨꯅ "ꯃꯔꯨꯞ, ꯅꯪꯕꯨ ꯃꯦꯝꯊꯣꯏꯁꯦ ꯇꯨꯃꯤꯟꯅ ꯌꯦꯡꯗꯅ ꯋꯥꯈꯜꯗ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ 'ꯃꯦꯝꯊꯣꯏ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯄꯥꯝꯃꯤ, ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯕꯁꯨ ꯄꯥꯝꯃꯦ'ꯅ ꯀꯣꯛ ꯂꯥꯎꯅ ꯍꯥꯏꯔꯨꯕꯅ ꯐꯠꯇ꯭ꯔꯣ?" "ꯃꯈꯥ ꯂꯣꯏꯔꯕꯣ?" "ꯃꯈꯥ ꯑꯃꯨꯛ ꯇꯥꯅꯤꯡꯉꯤ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯨꯗꯤ ꯇꯥꯔꯣ. ꯃꯦꯝꯊꯣꯏ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯅꯤ꯫ ꯑꯉꯥꯡ ꯌꯥꯎꯔꯕ ꯀꯥꯟ ꯅꯪꯅ ꯄꯥꯝꯕ ꯑꯉꯥꯡ ꯃꯃꯤꯡꯁꯨ ꯑꯗꯨꯝ ꯊꯣꯟꯁꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ꯫ ꯆꯥꯛ ꯊꯣꯡꯕ, ꯋꯥꯏ ꯇꯩꯕ, ꯀꯣꯟ ꯐꯦꯡꯕ, ꯐꯤ ꯁꯨꯕ, ꯑꯉꯥꯡ ꯂꯧꯕ ꯑꯩꯅ ꯂꯣꯏ ꯇꯧꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅꯇ ꯅꯨꯡꯁꯤꯅ ꯂꯩꯕꯤꯌꯨ꯫ ꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯣ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯑꯃꯨꯛꯇ ꯍꯥꯏꯔꯒ ꯌꯦꯡꯉꯨ." ꯃꯁꯤꯗꯕꯨ ꯃꯦꯝꯊꯣꯏꯅꯕꯨ ꯍꯣꯏ ꯍꯦꯛ ꯍꯥꯏꯔꯛꯇ꯭ꯔꯕ, "ꯏꯇꯥꯎ, ꯑꯩ ꯁꯤꯕꯤꯒꯦ."
ꯍꯧꯖꯤꯛ ꯍꯥꯏꯔꯒꯦ ꯑꯗꯨꯗꯤ ꯑꯗꯨ ꯃꯔꯨꯞ ꯃꯥꯅ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯗꯨꯗꯤ ꯅꯪ ꯁꯤꯈꯤꯕ ꯌꯥꯔꯦ ꯆꯠꯂꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯃꯦꯝꯊꯣꯏꯗ ꯍꯥꯏꯔꯨꯁꯨ ꯊꯦꯡꯊꯈ꯭ꯔꯕꯗꯤ ꯃꯦꯝꯊꯣꯏꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈ꯭ꯔꯀꯥꯟꯗ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏ ꯃꯔꯨꯞ ꯅꯪꯕꯣ ꯑꯗꯨꯗꯤ ꯍꯥꯏꯔꯒꯦ ꯃꯔꯨꯞ ꯑꯩ ꯌꯨꯝ ꯆꯪꯈ꯭ꯔꯣꯔꯣ ꯅꯠꯇ꯭ꯔꯒ ꯃꯦꯝꯊꯣꯏꯁꯦ ꯊꯣꯛꯂꯛꯑꯅꯨꯅ ꯇꯥꯟꯁꯤꯟꯈ꯭ꯔꯣꯔꯣ ꯍꯥꯏꯒꯦꯅ ꯑꯗꯨꯝ ꯀꯔꯤꯅꯣ ꯈꯪꯗꯦ ꯋꯥꯅꯦ ꯐꯝꯗꯅ ꯁꯨꯝ ꯂꯩ ꯆꯠꯂꯣ ꯍꯥꯏꯔꯣ ꯍꯥꯏꯕꯅꯤ ꯃꯔꯨꯞ ꯅꯪꯕꯣ ꯍꯣꯏ ꯃꯔꯨꯞ ꯑꯗꯣ ꯈꯔ ꯂꯥꯞꯅꯗꯤ ꯍꯥꯏꯌꯨꯍꯦ 이신 ꯀꯣꯟꯗꯨꯅ ꯑꯃꯨꯛ ꯊꯣꯝꯃꯛꯑꯗꯤ ꯃꯣꯃꯣꯆꯥ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯀꯤꯅ ꯏꯀꯥꯏꯅ ꯆꯪꯈꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯅ ꯍꯥꯏꯕꯗꯨꯃꯛ ꯃꯣꯃꯣꯆꯥꯅ ꯃꯦꯝꯊꯣꯏꯗ ꯍꯥꯏꯔꯝꯃꯤ ꯃꯣꯃꯣꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯝꯊꯣꯏ ꯌꯥꯝ ꯁꯥꯎꯅ ꯃꯣꯃꯣꯆꯥꯗ ꯌꯦꯡꯂꯛꯏ ꯃꯣꯃꯣꯆꯥ ꯀꯂꯥꯞꯀꯗꯣ ꯊꯛ ꯊꯛ ꯅꯤꯛꯏ ꯃꯃꯤꯠꯅ ꯃꯈꯥꯗ ꯑꯃꯨꯛ ꯃꯊꯛꯇ ꯑꯃꯨꯛ ꯃꯃꯥꯟꯅꯕꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯃꯣꯃꯣꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯦꯝꯊꯣꯏꯒꯤ ꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯃꯥꯟꯅꯕꯗꯨꯅ ꯑꯩꯕꯨ ꯆꯦꯜꯍꯧꯕꯅ ꯐꯗꯣꯏꯔꯅꯦ ꯃꯦꯝꯊꯣꯏꯒꯤ ꯏꯁꯤꯡ ꯀꯣꯟꯁꯤꯅ ꯃꯔꯨꯞ ꯃꯣꯃꯣꯆꯥꯗ ꯊꯣꯝꯕꯗꯣ ꯌꯦꯡꯂꯒ ꯑꯣꯏꯅ ꯆꯦꯜꯂꯒꯦꯗ ꯑꯩꯕꯨ ꯍꯣꯏ ꯍꯥꯏꯔꯁꯤꯔꯅꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯇꯧꯁꯦ ꯑꯗꯨ ꯍꯥꯏꯈꯤꯔꯣꯏꯗ ꯈꯔꯒ ꯆꯥꯛꯍꯟꯈꯤꯒꯦ ꯑꯩꯅ ꯃꯥꯁꯦ ꯅꯨꯡꯁꯤ ꯍꯦꯛ ꯈꯪꯈꯤꯕꯗ ꯃꯥꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯆꯥꯎꯁꯤꯜꯂꯛꯇꯣꯏꯅꯤ ꯑꯗꯨꯅ ꯈꯔꯒ ꯆꯥꯛꯍꯟꯈꯤꯒꯦ ꯃꯣꯃꯣꯆꯥꯅ ꯀꯔꯤꯅꯣ ꯑꯩꯅ ꯁꯤ ꯇꯧꯗꯣꯏꯁꯤꯕꯣ ꯃꯦꯝꯊꯣꯏꯗ ꯌꯦꯡꯕꯁꯨ ꯉꯝꯗ ꯃꯥꯅꯁꯨ ꯀꯩꯝ ꯍꯥꯏꯔꯛꯇ ꯍꯟꯕꯁꯨ ꯑꯃꯨꯛ ꯉꯝꯗ ꯉꯝꯗ꯭ꯔꯦꯅꯦ ꯍꯟꯕꯁꯨ ꯀꯂꯥꯞꯁꯤꯅ ꯃꯔꯣꯜ ꯑꯃ ꯊꯛ ꯊꯛ ꯅꯤꯛꯄꯅꯁꯨ ꯂꯣꯏꯔꯦ ꯃꯃꯥꯟꯅꯕꯗꯨꯅ ꯀꯔꯤꯅꯣ ꯃꯥꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯕꯣ ꯃꯦꯝꯊꯣꯏꯁꯦ 이신 ꯀꯣꯟ ꯄꯥꯏꯈ꯭ꯔꯦ ꯁꯣꯏꯗꯅ ꯃꯣꯃꯣꯆꯥꯗ ꯊꯣꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯃꯔꯨꯞ ꯃꯣꯃꯣꯆꯥꯗ ꯃꯦꯝꯊꯣꯏꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩ ꯁꯤꯕꯤꯒꯦ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕ ꯍꯣꯔꯦꯟ ꯑꯩꯕꯨ ꯁꯤꯗꯕ ꯌꯥꯔꯣꯏꯅ ꯃꯣꯃꯣꯆꯥꯅ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯦꯝꯊꯣꯏꯁꯦ ꯊꯣꯝꯗꯤ ꯊꯣꯝꯂꯝꯗ꯭ꯔꯅꯤ ꯃꯦꯝꯊꯣꯏ ꯏꯁꯤꯡ ꯀꯣꯟꯗꯣ ꯄꯥꯏꯔꯒ ꯌꯥꯝ ꯁꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯍꯦꯛ ꯂꯩꯊꯣꯛꯈꯤꯕꯒ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯖꯩ ꯃꯣꯃꯣꯆꯥꯗꯤ ꯈꯪꯗꯕꯅꯤꯅ ꯌꯥꯝ ꯏꯀꯥꯏꯅ ꯃꯃꯥꯟꯅꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯦꯝꯊꯣꯏꯁꯤ ꯅꯣꯛꯏꯅꯤ ꯃꯥꯁꯨ ꯃꯣꯃꯣꯆꯥꯁꯦ ꯌꯥꯗꯤ ꯌꯥꯔꯤ ꯑꯗꯨꯒ ꯌꯥꯁꯤꯟꯅꯗꯕꯒꯤ ꯋꯥꯅꯤ ꯅꯨꯄꯤ ꯍꯥꯏꯔꯤꯁꯤꯅꯤꯅꯦ ꯃꯃꯜ ꯀꯥꯍꯜꯂꯤꯕ ꯃꯔꯨꯞ ꯃꯦꯝꯊꯣꯏꯗꯣ ꯌꯥꯝ ꯁꯥꯎꯈ꯭ꯔꯦ ꯎꯍꯩ ꯑꯃ ꯐꯥꯎ ꯍꯥꯏꯔꯝꯗꯦ ꯃꯥꯒꯤ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡꯗꯣ ꯌꯥꯝꯅ ꯁꯨꯛꯀꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯦꯝꯊꯣꯏꯗ ꯅꯨꯡꯁꯤꯒ ꯍꯥꯏꯖꯔꯔꯣꯏ ꯃꯔꯨꯞ ꯃꯦꯝꯊꯣꯏꯗꯣ ꯁꯥꯎꯁꯤꯟꯅꯔꯤꯅꯤꯅꯦ ꯃꯦꯝꯊꯣꯏꯅ ꯃꯔꯨꯞꯄꯨ ꯅꯨꯡꯁꯤꯅꯦ ꯑꯩꯅ ꯃꯦꯝꯊꯣꯏꯒꯤ ꯃꯤꯅꯣꯛ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯎꯍꯧꯔꯕꯅꯤ ꯑꯗꯣ ꯅꯪꯗꯤ ꯄꯪꯕꯅꯤꯅ ꯎꯍꯧꯔꯝꯃꯔꯣꯏ ꯅꯪꯗꯤ ꯀꯔꯤ ꯃꯥꯅ ꯀꯔꯝ ꯀꯥꯟꯗ ꯅꯣꯏꯕ ꯑꯗꯨꯒ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯗꯦ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯃꯥꯅ ꯅꯨꯡꯁꯤꯗꯨ ꯀꯃꯥꯏ ꯈꯪꯉꯤꯅꯣꯕ ꯅꯪꯗꯤ ꯌꯥꯔꯦꯁꯦ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯂꯥꯛꯑꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯎꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯗꯣ ꯑꯃꯨꯛ ꯌꯦꯡꯉꯨꯁꯤ ꯃꯣꯃꯣꯆꯥꯒ ꯃꯃꯥꯟꯅꯕꯗꯨꯒ ꯃꯣꯏ ꯑꯅꯤ ꯊꯣꯛꯈꯤꯕꯒ ꯃꯦꯝꯊꯣꯏꯕꯨ ꯂꯨꯝꯖꯕ ꯊꯪꯅꯕ ꯈꯨꯜꯒꯤ ꯅꯍꯥ ꯈꯔꯁꯨ ꯃꯦꯝꯊꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯃꯦꯝꯊꯣꯏ ꯂꯨꯝꯕ ꯆꯪꯈꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕꯒ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯃꯦꯝꯊꯣꯏ ꯃꯄꯥꯅ ꯄꯦꯅꯥꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯝꯃꯤ ꯑꯗꯨꯒ ꯂꯧꯕꯁꯨ ꯃꯄꯥꯅ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯃꯣꯃꯣꯆꯥꯅ ꯃꯦꯝꯊꯣꯏꯕꯨ ꯃꯄꯥꯅ ꯅꯨꯡꯇꯤꯒꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯔꯨꯞ ꯃꯦꯝꯊꯣꯏꯁꯦ ꯅꯨꯡꯇꯤꯒꯤ ꯃꯄꯥꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯤꯁꯦ ꯀꯥꯏꯗ ꯑꯣꯏꯔꯤꯖꯥꯠꯅꯣ ꯀꯩꯅꯣ ꯅꯪ ꯈꯪꯗ꯭ꯔꯤꯕ ꯍꯥꯏꯁꯦ ꯈꯪꯗꯕꯩꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ ꯅꯪꯅ ꯅꯍꯥꯟꯈꯩ ꯃꯦꯝꯊꯣꯏ ꯂꯨꯝꯖꯔꯤꯕ ꯅꯨꯡꯁꯤꯖꯔꯤꯕꯁꯤꯗꯤ ꯀꯃꯥꯏꯅꯗꯣ ꯅꯪꯕꯨ ꯃꯃꯥꯏꯗ ꯗꯪꯗꯔꯕ ꯅꯪꯅ ꯄꯥꯝꯖꯩꯁꯦ ꯑꯗꯣ ꯃꯦꯝꯊꯣꯏꯅ ꯃꯄꯥꯒ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯁꯦ ꯊꯪꯅꯕ ꯈꯨꯜꯒꯤ ꯄꯦꯅꯥꯒꯤ ꯑꯣꯖꯥ ꯂꯩꯕꯗꯣ ꯈꯪꯉꯤꯗꯅ ꯃꯣꯏꯒꯤ ꯌꯨꯝꯗꯅꯤ ꯃꯣꯏꯗꯗꯤ ꯀꯩꯗꯧꯕ ꯆꯠꯂꯤꯖꯥꯠꯅꯣ ꯑꯗꯨꯗꯤ ꯃꯦꯝꯊꯣꯏꯗ ꯑꯣꯏꯅ ꯍꯪꯉꯨꯔꯣ ꯑꯁ ꯃꯔꯨꯞ ꯅꯪ ꯁꯤꯗꯤꯕ ꯈꯪꯉꯗꯤ ꯀꯣꯛ ꯍꯥꯏꯔꯣ ꯀꯩꯗꯧꯒꯦ ꯄꯦꯅꯥ ꯈꯣꯡꯕ ꯇꯝꯕꯅꯦ ꯍꯧꯒꯠꯂꯣ ꯂꯥꯛꯑꯣ ꯏꯕꯥꯅꯤꯁꯨ ꯆꯠꯂꯨꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯦꯝꯊꯣꯏꯒ ꯃꯄꯥꯒꯅ ꯄꯦꯅꯥꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗꯨ ꯃꯣꯃꯣꯆꯥꯒ ꯃꯃꯥꯟꯅꯕꯒꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯏꯟꯅꯗꯨꯅ ꯍꯦꯛ ꯍꯦꯛ ꯂꯨꯝꯕ ꯆꯠꯂꯝꯃꯤ ꯑꯗꯨꯅ ꯃꯦꯝꯊꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯦꯝꯊꯣꯏꯅ ꯃꯣꯃꯣꯆꯥꯗ ꯍꯦꯛ ꯍꯦꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯂꯛꯄ ꯍꯔꯥꯎꯅ ꯅꯣꯛꯆꯕꯗꯨ ꯃꯃꯥꯟꯅꯕꯗꯨꯅꯁꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯃꯣꯆꯥꯅꯗꯤ ꯁꯨꯛꯎ ꯎꯔꯝꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯨꯜꯒꯤ
ꯅꯍꯥꯁꯤꯡꯗꯨꯁꯨ ꯃꯦꯝꯊꯣꯏ ꯂꯨꯝꯕ ꯂꯥꯛꯄꯗ ꯃꯣꯃꯣꯆꯥꯒ ꯃꯃꯥꯟꯅꯕꯒꯗꯨ ꯍꯦꯛ ꯎꯕ ꯈꯨꯗꯤꯡꯒꯤ ꯌꯥꯝꯅꯁꯨ ꯁꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯄꯥꯅ "ꯀꯔꯤꯒꯤꯅꯣ ꯃꯣꯏꯁꯤꯡꯁꯤꯅ ꯅꯨꯡꯇꯤꯒꯤ ꯏꯄꯥ ꯏꯆꯥꯅ ꯂꯥꯛꯄꯗꯁꯨ ꯍꯜꯂꯛꯄꯗꯁꯨ ꯑꯗꯨꯝ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯏꯆꯥ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯄꯣꯛꯄꯁꯦ ꯏꯄꯥꯅꯦ ꯏꯆꯥ ꯁꯦꯟꯅꯕ ꯌꯥꯝ ꯋꯥꯗꯧꯔꯤꯕꯣ? ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯏꯆꯥ ꯊꯣꯏꯁꯦ ꯍꯔꯥꯎꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯌꯥꯔꯦꯕ ꯄꯥꯕ꯫ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯁꯦ ꯃꯄꯥ ꯑꯩꯉꯣꯟꯗ ꯏꯀꯥꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯍꯥꯁꯤꯡꯗꯨ ꯅꯠꯇ꯭ꯔꯅꯦ? ꯃꯣꯏ ꯑꯅꯤꯁꯤꯁꯨ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯨ ꯂꯨꯝꯕ ꯂꯥꯛꯏ ꯃꯥꯜꯂꯦꯅꯦ꯫ ꯃꯁꯛꯁꯤꯡꯁꯤꯒ ꯕꯨꯠ ꯑꯣꯟꯕ ꯅꯪꯍꯧꯗꯕ ꯃꯤ ꯍꯦꯛ ꯃꯥꯜꯂꯗꯅ." ꯃꯦꯝꯊꯣꯏꯅ "ꯏꯁ ꯃꯤ ꯏꯕꯨꯡꯉꯣ ꯃꯆꯥꯗꯤ ꯃꯁꯛ ꯐꯖꯕꯅꯤꯍꯦ, ꯃꯤꯁꯨ ꯌꯥꯝ ꯐꯕꯅꯦ." ꯃꯦꯝꯊꯣꯏ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ "ꯑꯁ ꯏꯀꯥꯏꯌꯦ." "ꯏꯕꯨꯡ ꯃꯣꯃꯣꯆꯥꯁꯦ ꯐꯖꯕꯅꯤ, ꯌꯥꯝꯅ ꯐꯕꯅꯤ ꯀꯥꯏꯅ. ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ. ꯅꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯣ ꯆꯨꯝꯃꯦꯕ. ꯏꯆꯥ ꯊꯣꯏꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ, ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯍꯥꯏꯗꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯗꯣ." "ꯌꯥꯔꯦꯕ ꯄꯥꯕ, ꯌꯨꯝ ꯌꯧꯅꯕ ꯑꯝꯇ ꯆꯠꯁꯤ. ꯑꯩ ꯋꯥꯔꯦꯕ ꯄꯥꯕ." "ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤ ꯋꯥꯔꯦꯅꯦ." ꯑꯁꯨꯝꯅ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯝꯇꯥꯒꯤ ꯌꯥꯎꯁꯪ ꯊꯥꯕꯜ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯦꯝꯊꯣꯏꯒꯤ ꯃꯄꯥꯁꯨ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅ ꯃꯦꯝꯊꯣꯏ ꯃꯊꯟꯇ ꯄꯦꯅꯥꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯄꯥꯒ ꯃꯃꯥꯒꯅꯗꯤ ꯅꯥꯕ ꯐꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯆꯠꯇꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯒꯤ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯃꯦꯝꯊꯣꯏꯅ ꯊꯋꯥꯏ ꯌꯥꯎꯖꯕꯒ ꯃꯣꯃꯣꯆꯥꯅ ꯍꯦꯛ ꯍꯦꯛ ꯁꯦꯟꯅꯕꯤꯕꯗꯨꯗ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯃꯦꯝꯊꯣꯏꯗ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤ꯫ "ꯃꯔꯨꯞ ꯃꯣꯃꯣꯆꯥ, ꯅꯪꯁꯨ ꯃꯦꯝꯊꯣꯏꯒ ꯄꯨꯟꯅ ꯄꯦꯅꯥ ꯈꯣꯡꯕꯁꯤ ꯇꯝꯃꯨꯗꯅ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏ ꯑꯅꯤ ꯑꯗꯨꯝꯁꯨ ꯆꯠꯃꯤꯟꯅꯔꯅꯤ, ꯍꯟꯁꯨ ꯍꯜꯂꯛꯃꯤꯟꯅꯔꯅꯤ, ꯑꯩꯁꯨ ꯄꯣꯊꯥꯕ ꯐꯪꯒꯅꯤ." "ꯁꯛꯇꯥꯁꯤꯒ ꯅꯪꯕꯨ ꯑꯩꯒ ꯇꯤꯟꯅꯕꯁꯦ ꯌꯥꯝ ꯋꯥꯔꯕꯣ? ꯅꯪꯒꯤ ꯋꯥꯈꯜ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯒꯟꯕꯤꯗꯣ ꯇꯧꯔꯛꯑꯅꯤ, ꯈꯪꯉꯕꯅꯤ ꯑꯩꯅ. ꯑꯗꯣ ꯃꯔꯨꯞ, ꯑꯥꯗꯒꯤ ꯅꯨꯄꯥ ꯈꯔꯁꯦ ꯅꯨꯡꯇꯤꯒꯤ ꯃꯦꯝꯊꯣꯏ ꯂꯨꯝꯕ ꯂꯥꯛꯏꯁꯦ ꯅꯪ ꯀꯔꯤꯝꯇ ꯁꯥꯎꯅꯤꯡꯕ ꯐꯥꯎꯗ꯭ꯔꯣ?" "ꯑꯩꯗꯤꯕ ꯃꯦꯝꯊꯣꯏꯁꯦ ꯃꯣꯏꯅꯒ ꯄꯨꯔꯒ ꯆꯠꯈꯤꯗꯅꯕꯀꯣ ꯅꯪ ꯀꯞꯄꯒ ꯂꯩꯖꯧꯁꯅꯤꯀꯣ. ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯃꯦꯝꯊꯣꯏꯕꯨ ꯀꯅꯥꯅ ꯄꯨꯔꯒ ꯆꯠꯈꯤꯗꯣꯏꯕ? ꯃꯣꯏꯁꯤꯅ ꯄꯨꯈꯤꯗꯣꯏꯅꯤ. ꯃꯣꯏꯗꯤ ꯏꯕꯥꯅꯤꯒꯤ ꯃꯅꯥꯛꯄꯨ ꯂꯥꯛꯑꯕ?" "ꯂꯥꯛꯏꯅꯦ, ꯍꯥꯏꯔꯤꯉꯩꯁꯤꯗ ꯂꯥꯛꯄꯨ ꯂꯥꯛꯑ ꯃꯥꯜꯂꯦꯗꯣ. ꯃꯣꯏ ꯃꯔꯤꯒ ꯏꯕꯥꯅꯤꯒ ꯐꯨꯅꯗꯣꯏ ꯆꯠꯂꯣ ꯇꯧꯏꯁꯤꯕꯣ? ꯃꯁꯤꯁꯤꯕꯨ ꯇꯟꯈ꯭ꯔꯦꯗ. ꯃꯣꯏꯅ ꯃꯤ ꯌꯥꯝꯕꯅꯤꯅ ꯃꯣꯏꯅ ꯁꯣꯏꯗꯅ ꯏꯕꯥꯅꯤ ꯐꯨꯔꯝꯃꯅꯤꯃꯤ." ꯅꯨꯄꯥ ꯃꯔꯤꯗꯨ ꯆꯪꯂꯛꯂꯒ ꯅꯨꯄꯥ ꯑꯃꯅ ꯁꯛ ꯌꯥꯝ ꯀꯦꯡꯅ ꯍꯥꯏꯔꯛꯏ꯫ "ꯅꯣꯏ ꯑꯅꯤꯁꯤꯕꯨ ꯃꯦꯝꯊꯣꯏꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯑꯗꯨꯝ ꯌꯦꯠꯅꯔꯒ ꯂꯩꯔꯕ ꯃꯕꯨꯡꯅꯤ ꯅꯠꯇꯦ ꯃꯥꯅꯦ ꯍꯥꯏꯗꯅ. ꯑꯗꯣ ꯀꯅꯥꯅꯣ ꯅꯣꯏ ꯑꯅꯤꯕꯣ?" ꯃꯣꯃꯣꯆꯥꯅ "ꯃꯦꯝꯊꯣꯏꯒꯤ ꯀꯅꯥ ꯑꯣꯏꯔꯝꯗꯧ ꯃꯥꯟꯒꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ?" ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯑꯩꯅ ꯅꯣꯏ ꯑꯅꯤꯁꯦ ꯃꯦꯝꯊꯣꯏꯒꯤ ꯃꯕꯨꯡꯅꯤ ꯁꯤꯅꯤ, ꯑꯗꯨꯒ ꯃꯣꯏ ꯑꯍꯨꯝꯅ ꯅꯠꯇꯦ ꯃꯈꯨꯔꯥꯅꯤ ꯁꯤꯅꯤ. ꯍꯣꯏ, ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯃꯦꯝꯊꯣꯏꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯅꯤ. ꯑꯗꯨꯒ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯁꯥꯇꯤꯟ, ꯃꯤꯡꯁꯦꯜ ꯑꯗꯒꯤ ꯈꯨꯖꯥꯏ ꯄꯥꯏꯗꯧꯔꯤꯕ ꯏꯃꯥꯟꯅꯕꯗꯨꯅꯤ." ꯃꯣꯃꯣꯆꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯅ "ꯃꯣꯃꯣꯆꯥ, ꯑꯩꯗꯤ ꯁꯤ ꯌꯧꯔꯗꯤ ꯀꯤꯔꯛꯇ꯭ꯔꯦ, ꯐꯨꯅꯤꯡꯕꯅ ꯂꯣꯏꯔꯦ." "ꯑꯩꯒꯤ ꯃꯔꯨꯞ ꯃꯣꯃꯣꯆꯥꯁꯤꯗꯤ ꯃꯥꯅ ꯆꯣꯡꯁꯤꯟꯈ꯭ꯔꯦꯅꯦ, ꯀꯤꯟꯅ ꯊꯤꯟꯈ꯭ꯔꯦꯅꯦ, ꯅꯝꯅꯈ꯭ꯔꯦꯅꯦ ꯁꯤꯗꯤ. ꯊꯤꯟꯖꯤꯜꯂꯨ, ꯅꯦꯠꯁꯤꯜꯂꯨ, ꯀꯥꯎꯁꯤꯜꯂꯨ, ꯕꯣꯔꯒꯤ ꯃꯆꯤꯟꯗꯣ ꯁꯨꯗꯠꯂꯨ, ꯁꯨꯗꯠꯂꯨꯅꯤ ꯚꯥꯏ. ꯈꯪꯕ꯭ꯔꯥ ꯅꯣꯏ?" ꯃꯣꯃꯣꯆꯥꯅ "ꯅꯪꯅ ꯕꯣꯔ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯁꯦ ꯃꯦꯝꯊꯣꯏꯒꯤ ꯃꯋꯥ ꯃꯄꯨꯔꯕ ꯑꯣꯏꯔꯕꯅꯦ, ꯈꯪꯂꯕ꯭ꯔꯥ ꯅꯪ?" ꯃꯣꯏ ꯑꯍꯨꯝꯗꯨꯅ "ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯁꯦ ꯁꯤꯕ ꯅꯥꯜꯂꯅꯤ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯐꯨꯁꯤ." ꯑꯃꯅ ꯑꯃꯨꯛ "ꯑꯩ ꯐꯨꯒꯦ, ꯅꯣꯏꯅꯤ ꯃꯃꯥꯟꯅꯕꯁꯦ ꯐꯨꯗꯠꯂꯛꯑꯣ. ꯁꯤ ꯌꯧꯔꯗꯤ ꯆꯦꯟ ꯐꯨꯒꯦꯗ ꯑꯩꯁꯨ. ꯏꯇꯥꯎ ꯃꯣꯃꯣꯆꯥ, ꯑꯩꯁꯨ ꯃꯤꯁꯤꯡꯁꯦ ꯍꯦꯛꯇ ꯐꯨꯗꯔꯛꯑꯒꯦ." ꯃꯣꯃꯣꯆꯥꯒ ꯃꯣꯏ ꯑꯅꯤ ꯑꯃꯒ ꯈꯣꯡꯕꯥꯜꯗ ꯇꯥꯁꯤꯟꯈꯩ ꯅꯝꯅꯗꯨꯅ ꯐꯨꯅꯩ꯫ ꯃꯃꯥꯟꯅꯕꯗꯨꯗꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ, ꯑꯃꯨꯛ ꯍꯜꯂꯒꯁꯨ ꯀꯥꯎꯔꯛꯏ꯫
ꯐꯅ ꯀꯨꯏꯅ ꯐꯨꯅꯔꯕ ꯃꯇꯨꯡ ꯃꯣꯃꯣꯆꯥꯅ ꯃꯣꯏ ꯑꯅꯤꯗꯨꯃꯗꯤ ꯌꯥꯝ ꯊꯤꯅ ꯈꯣꯡꯕꯥꯟꯗ ꯅꯝꯁꯤꯟꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯂꯩꯈꯣꯝ ꯂꯩꯅꯥꯡꯅꯁꯨ ꯃꯐꯤ ꯃꯔꯣꯜꯗ ꯄꯨꯝꯂꯣꯏ ꯂꯣꯏꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯦꯝꯊꯣꯏꯁꯨ ꯑꯣꯖꯥꯒꯤ ꯌꯨꯝꯗꯒꯤ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯣꯏꯁꯤꯡꯗꯨ ꯃꯦꯝꯊꯣꯏ ꯎꯕꯗ ꯐꯨꯅꯕ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯦꯝꯊꯣꯏꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯃꯣꯃꯣꯆꯥꯒ ꯃꯃꯥꯟꯅꯕꯒꯗꯨ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯆꯪꯈꯤ꯫ ꯅꯨꯄꯥ ꯑꯃꯅ "ꯑꯩꯈꯣꯏ ꯆꯠꯂꯁꯤꯗ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯦꯝꯊꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯃꯥ ꯐꯨꯅꯕꯗ ꯋꯥꯏ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯕ, ꯈꯨꯀꯟ ꯆꯥꯗꯦ, ꯑꯗꯒꯤ ꯌꯥꯝꯁꯨ ꯅꯥꯏ ꯃꯥꯏ ꯈꯨꯐꯨꯗꯣ꯫ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯨꯅꯔꯗꯤ ꯑꯩ ꯁꯤꯗꯧ ꯃꯥꯜꯂꯦꯕ." ꯑꯃꯅ ꯑꯃꯨꯛ "ꯍꯣꯏ ꯃꯔꯨꯞ, ꯃꯦꯝꯊꯣꯏꯁꯦ ꯃꯉꯣꯟꯗ ꯀꯠꯊꯣꯛꯑꯝꯃꯁꯤ꯫ ꯑꯍꯟꯈꯩꯅ ꯍꯥꯏꯕꯗꯣ ꯊꯨꯡꯅꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦꯅ, ꯀꯠꯊꯣꯛꯄꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯅꯦꯅ꯫ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁ ꯑꯌꯣꯏꯕ, ꯅꯨꯄꯤꯒ ꯈꯤꯔꯦꯍꯦ ꯑꯩ ꯉꯁꯤꯗꯒꯤ." ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ "ꯃꯔꯨꯞ, ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯣ ꯏꯁꯩ ꯑꯣꯏꯅ ꯐꯣꯡꯕ ꯌꯥꯝ ꯐꯖꯅꯤꯕꯣ." "ꯍꯥ, ꯑꯁꯦꯡꯕꯔꯣ ꯃꯔꯨꯞ?" ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ "ꯃꯥꯅꯦ, ꯑꯁꯦꯡꯕꯅꯤ, ꯐꯖꯩꯌꯦ ꯃꯌꯦꯛꯇꯣ, ꯑꯗꯣ ꯅꯥꯗꯤ ꯅꯥꯏꯍꯦ." ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯦꯝꯊꯣꯏ ꯇꯨꯝꯗ꯭ꯔꯤ ꯃꯣꯃꯣꯆꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯃꯣꯃꯣꯆꯥꯁꯨ ꯇꯨꯝꯕ ꯌꯥꯗꯦ꯫ ꯃꯦꯝꯊꯣꯏꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯅꯣꯡꯉꯥꯟꯕꯒꯗꯤ ꯃꯦꯝꯊꯣꯏ ꯍꯥꯟꯅꯒꯨꯝꯅ ꯄꯦꯅꯥ ꯇꯝꯕ ꯆꯠꯂꯤ꯫ ꯃꯣꯃꯣꯆꯥꯒ ꯃꯃꯥꯟꯅꯕꯗꯨꯒꯁꯨ ꯉꯔꯥꯡ ꯐꯨꯅꯕꯒꯤ ꯃꯆꯥ ꯊꯤꯟꯗꯣꯛꯇꯨꯅ ꯁꯦꯛ ꯁꯦꯛꯇꯅ ꯏꯟꯅꯔꯤ꯫ ꯉꯁꯤꯗꯤ ꯃꯦꯝꯊꯣꯏꯅ ꯃꯣꯃꯣꯆꯥꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯖꯔꯒ ꯅꯣꯛꯄꯗꯨ ꯃꯣꯃꯣꯆꯥꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯣꯃꯣꯆꯥ ꯅꯥꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯃꯃꯥꯟꯅꯕꯗꯨꯅ ꯏꯪꯉꯛꯉꯛꯈ꯭ꯔꯦ ꯉꯁꯤꯗꯤ꯫ ꯃꯦꯝꯊꯣꯏ ꯑꯣꯖꯥꯒꯤ ꯊꯣꯡꯒꯥꯜ ꯌꯧꯗꯨꯅ ꯃꯣꯃꯣꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ꯫ "ꯃꯔꯨꯞ ꯃꯣꯃꯣꯆꯥ." "ꯍꯥꯎ ꯃꯔꯨꯞ, ꯑꯩ ꯌꯨꯝꯗ ꯍꯜꯂꯝꯃꯒꯦ." "ꯀꯔꯤꯒꯤ?" "ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯝꯃꯒꯦ." "ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯩ ꯏꯊꯟꯇ ꯃꯦꯝꯊꯣꯏ ꯂꯣꯏꯕꯗꯨꯕꯨ ꯀꯃꯥꯏ ꯉꯥꯏꯍꯧꯗꯣꯏꯅꯣ?" "ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦꯃꯤ ꯃꯔꯨꯞ." "ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦꯀꯣ ꯃꯔꯨꯞ." ꯁꯣꯝꯗꯅ ꯑꯣꯖꯥꯗꯨꯅ ꯃꯦꯝꯊꯣꯏꯗ ꯊꯦꯝꯗꯨꯅ ꯊꯥꯕꯜ ꯆꯣꯡꯐꯝ ꯈꯨꯜ ꯑꯃꯗ ꯄꯦꯅꯥ ꯈꯣꯡꯕ ꯆꯠꯅꯅꯕꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯇꯩꯗꯤ ꯁꯨꯇꯤ ꯂꯣꯏꯅ ꯊꯥꯈ꯭ꯔꯤ꯫ ꯃꯦꯝꯊꯣꯏ ꯃꯊꯟꯇ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯤ꯫ ꯃꯣꯃꯣꯆꯥꯅ "ꯀꯔꯤꯅꯣ, ꯃꯣꯏ ꯑꯇꯩꯗꯤ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ, ꯑꯗꯨꯒ ꯃꯦꯝꯊꯣꯏꯗꯤ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯅ?" "ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯌꯦꯡꯉꯁꯤ, ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯑꯩ ꯍꯦꯛꯇ ꯀꯧꯊꯣꯛꯎꯒꯦ." "ꯍꯣꯏ ꯃꯔꯨꯞ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯌꯦꯡꯉꯁꯤ." ꯃꯦꯝꯊꯣꯏꯅ "ꯑꯣꯖꯥ, ꯑꯩ ꯌꯨꯝꯗ ꯍꯥꯟꯅ ꯆꯠꯂꯨꯈꯤꯒꯦ, ꯄꯥꯕꯁꯨ ꯅꯥꯕ ꯐꯠꯇ꯭ꯔꯤ, ꯑꯗꯨꯅ ꯏꯃꯥꯒ ꯄꯥꯕꯒꯗ ꯍꯥꯟꯅ ꯍꯥꯏꯔꯝꯒꯦ ꯑꯣꯖꯥ." "ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯅꯤꯅꯦ ꯃꯦꯝꯊꯣꯏ, ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯅꯅꯝꯃꯒ ꯑꯩꯒꯅ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯒ ꯂꯣꯏꯔꯦ꯫ ꯏꯃꯥꯒ ꯄꯥꯕꯒꯅꯅꯦ ꯑꯩ ꯍꯥꯏꯒꯦ, ꯍꯣꯔꯦꯟꯁꯨ ꯁꯦꯟꯁꯦ ꯌꯥꯝ ꯐꯪꯒꯗꯣꯔꯤꯕꯅꯤ, ꯑꯗꯨꯅ ꯅꯪ ꯄꯥꯕꯒꯤ ꯑꯅꯥꯕꯗꯣ ꯌꯦꯡꯊꯣꯛꯄꯁꯨ ꯌꯥꯔꯗꯕꯅꯤꯗ ꯀꯣ, ꯑꯗꯨꯒ ꯌꯥꯝꯅ ꯀꯨꯏꯗꯧꯁꯨ ꯅꯠꯇꯦꯗ, ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ." "ꯑꯗꯨꯗꯤ ꯑꯣꯖꯥ, ꯑꯩ ꯌꯨꯝꯗ ꯄꯥꯎ ꯑꯝꯇ ꯄꯤꯈꯤꯒꯦ, ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗ ꯊꯣꯛꯂꯨꯒꯦ ꯑꯣꯖꯥ." "ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯅꯣꯏꯒꯤ ꯀꯅꯥꯕꯨ ꯂꯩꯒꯦꯅꯦ? ꯑꯣ, ꯑꯥꯗꯦ ꯑꯅꯤꯁꯤꯔꯥ? ꯑꯣ, ꯅꯕꯨꯡꯁꯤꯡ ꯑꯣꯏꯗꯣꯏꯔꯥ? ꯍꯥꯏꯔꯨꯔꯣ ꯍꯥꯏꯔꯨꯔꯣ." ꯃꯃꯥꯟꯅꯕꯗꯨꯅ "ꯃꯦꯝꯊꯣꯏ ꯊꯣꯛꯂꯛꯏꯍꯦ." ꯃꯦꯝꯊꯣꯏꯅ "ꯏꯕꯨꯡ, ꯑꯩꯒꯤ ꯌꯨꯝꯗ ꯄꯥꯎ ꯑꯝꯇ ꯄꯤꯕꯤꯌꯨꯕ." ꯃꯣꯃꯣꯆꯥꯅ "ꯀꯔꯤ ꯄꯥꯎꯅꯣ ꯃꯦꯝꯊꯣꯏ?" ꯃꯦꯝꯊꯣꯏꯅ ꯃꯣꯃꯣꯆꯥꯗ ꯌꯨꯝꯗ ꯍꯥꯏꯌꯣ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ "ꯏꯕꯨꯡ, ꯍꯌꯦꯡꯗꯤ ꯑꯩ ꯏꯕꯨꯡꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯧ ꯂꯩꯀꯣ." ꯃꯃꯥꯟꯅꯕꯗꯨꯅ "ꯍꯌꯦꯡ ꯉꯥꯏꯕꯗ ꯃꯤ ꯋꯥꯗꯧꯕ ꯑꯃꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯦꯍꯦ. ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯃꯣꯏꯒꯤ ꯑꯣꯖꯥꯁꯤꯅ ꯑꯩꯈꯣꯏꯅꯤꯗ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯒ ꯌꯦꯡꯉꯝꯃꯤꯁꯤꯅ? ꯃꯁꯛꯁꯤꯒ ꯍꯥꯏꯔꯗꯤ ꯄꯦꯅꯥꯒꯤ ꯑꯣꯖꯥꯕꯨ ꯃꯥꯟꯗꯦꯅꯦ, ꯃꯨꯛꯅꯥꯒꯤ ꯑꯣꯖꯥꯕꯨ ꯃꯥꯜꯂꯤꯅꯦ. ꯍꯣꯏꯅꯦ, ꯃꯁꯛꯁꯦ ꯀꯩꯅꯣ ꯏꯇꯧ ꯇꯧꯗ꯭ꯔꯣ? ꯅꯨꯄꯤ ꯑꯉꯥꯡꯗꯒ ꯌꯥꯝꯅꯒ ꯆꯣꯞꯂꯝꯗꯧ ꯃꯥꯟꯗ꯭ꯔꯣ? ꯑꯗꯣ ꯏꯕꯥꯅꯤ ꯍꯜꯂꯁꯦ, ꯃꯦꯝꯊꯣꯏꯒꯤ ꯌꯨꯝꯗ ꯄꯥꯎꯁꯦ ꯍꯥꯏꯔꯨꯔꯁꯤ." ꯃꯣꯏ ꯑꯅꯤ ꯃꯦꯝꯊꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯃꯦꯝꯊꯣꯏꯅ ꯍꯥꯏꯔꯛꯄꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯄꯥꯅ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ?" "ꯃꯣꯏ ꯃꯄꯥ, ꯑꯩꯗꯤ ꯉꯁꯤꯁꯦ ꯃꯪꯍꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯖꯕꯅꯤꯀꯣ. ꯑꯩ ꯏꯆꯥꯊꯣꯏꯒꯤ ꯃꯅꯥꯛꯇ ꯑꯩꯅꯦ ꯆꯠꯂꯨꯒꯦ." "ꯉꯥꯏꯈꯣ ꯃꯃꯥ, ꯏꯕꯥꯅꯤ ꯑꯣꯏꯅ ꯆꯠꯁꯤ." ꯃꯣꯃꯣꯆꯥꯅ "ꯈꯨꯔꯥꯗꯤ ꯏꯁꯥ ꯌꯥꯝꯅ ꯉꯝꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯆꯠꯄ ꯀꯩꯁꯨ ꯉꯝꯂꯔꯣꯏ. ꯑꯗꯨꯒ ꯈꯨꯔꯥꯒ ꯑꯩꯒꯤ ꯃꯔꯨꯞꯀ ꯂꯩꯃꯤꯟꯅꯔꯝꯃꯣ, ꯑꯩ ꯏꯗꯣꯝꯆꯥꯒ ꯆꯠꯂꯨꯔꯒꯦ."
ꯃꯃꯥꯟꯅꯕꯗꯨꯅ ꯍꯥ ꯃꯄꯥꯅ ꯌꯥꯅꯤ ꯌꯥꯅꯤ ꯅꯣꯏ ꯑꯅꯤ ꯋꯥꯅꯕꯅꯤ ꯃꯝꯁꯨ ꯃꯝꯂ ꯃꯥꯜꯂꯦꯅꯦ ꯃꯣꯃꯣꯆꯥꯅ ꯈꯨꯔꯥꯒ ꯏꯗꯣꯝꯆꯥꯒ ꯂꯩꯕꯤꯔꯝꯃꯣꯗ ꯑꯩ ꯃꯔꯨꯞ ꯀꯣꯏꯅ ꯆꯠꯂꯨꯔꯒꯦ ꯃꯣꯃꯣꯆꯥꯒꯤ ꯋꯥꯗꯨ ꯃꯦꯝꯊꯣꯏꯒꯤ ꯃꯃꯥꯅ ꯌꯥꯔꯝꯃꯤ ꯑꯗꯨꯅ ꯃꯣꯃꯣꯆꯥꯒ ꯃꯃꯥꯟꯅꯕꯒꯗꯨ ꯑꯣꯖꯥꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯝꯁꯨ ꯐꯖꯅ ꯃꯝꯂꯦ ꯁꯣꯝꯗꯅ ꯑꯣꯖꯥꯗꯨꯒꯤ ꯃꯇꯧꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯅ ꯃꯦꯝꯊꯣꯏꯁꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯣꯖꯥꯗꯨꯅ ꯃꯦꯝꯊꯣꯏ ꯏꯕꯥꯅꯤ ꯍꯥꯟꯅ ꯆꯠꯂꯝꯕꯁꯤ ꯅꯅꯝꯃꯒ ꯑꯉꯥꯡꯒꯗꯤ ꯀꯣꯟꯅ ꯂꯥꯛꯆꯔꯁꯅꯤ ꯊꯕꯜ ꯍꯧꯈꯤꯗꯣꯔꯦ ꯂꯥꯛꯑꯣ ꯍꯣꯏ ꯑꯣꯖꯥ ꯃꯦꯝꯊꯣꯏ ꯌꯥꯝ ꯇꯟꯅ ꯀꯤꯁꯨ ꯀꯤꯅ ꯑꯣꯖꯥꯗꯨꯒ ꯊꯣꯛꯂꯛꯄꯗ ꯃꯣꯃꯣꯆꯥꯒ ꯃꯃꯥꯟꯅꯕꯗꯨꯒ ꯂꯥꯛꯄ ꯊꯣꯡꯒꯥꯜꯗ ꯄꯨꯟꯅ ꯊꯦꯡꯅꯔꯝꯃꯤ ꯃꯦꯝꯊꯣꯏ ꯃꯣꯃꯣꯆꯥ ꯎꯕꯗ ꯀꯤꯕ ꯄꯨꯝꯕ ꯀꯥꯎꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯣꯖꯥꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯣꯃꯣꯆꯥꯒ ꯃꯃꯥꯟꯅꯕꯗꯨꯒꯅ ꯃꯦꯝꯊꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯆꯠꯂꯤ ꯑꯣꯖꯥꯗꯨꯗꯤ ꯂꯥꯇꯦꯟꯗꯨꯒ ꯄꯦꯅꯥꯗꯨꯒ ꯁꯥꯎ ꯁꯥꯎꯅ ꯃꯦꯝꯊꯣꯏ ꯄꯨꯗꯨꯅ ꯆꯠꯂꯤ ꯊꯥꯕꯜ ꯃꯐꯝ ꯌꯧꯕꯒ ꯑꯣꯖꯥꯒ ꯃꯦꯝꯊꯣꯏꯒ ꯊꯥꯕꯜ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤ ꯃꯣꯃꯣꯆꯥꯗꯤ ꯃꯦꯝꯊꯣꯏꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯊꯥꯕꯜ ꯃꯌꯥꯏ ꯆꯜꯂꯛꯂꯤ ꯃꯤꯁꯨ ꯌꯥꯝꯅ ꯌꯥꯝꯕ ꯃꯇꯝꯅꯤ ꯃꯣꯃꯣꯆꯥꯒ ꯐꯨꯅꯈꯤꯕ ꯅꯍꯥ ꯃꯔꯤꯗꯨꯒ ꯃꯣꯃꯣꯆꯥꯒꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ ꯁꯣꯝꯗꯅ ꯑꯣꯖꯥꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯅꯥꯀꯣꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔꯁꯨ ꯍꯥꯏꯈꯤꯕꯒꯨꯝ ꯇꯧꯏ ꯑꯗꯨꯒ ꯃꯤ ꯑꯁꯤꯟꯕ ꯃꯔꯛ ꯑꯗꯨꯗ ꯃꯣꯃꯣꯆꯥꯒ ꯎꯅꯕ ꯐꯪꯗꯅ ꯊꯣꯛꯈ꯭ꯔꯤ ꯃꯣꯃꯣꯆꯥꯁꯨ ꯅꯍꯥ ꯃꯔꯤꯗꯨꯅ ꯐꯥꯗꯨꯅ ꯊꯝꯕꯅ ꯃꯦꯝꯊꯣꯏ ꯀꯔꯥꯏ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯎꯈꯤꯗ꯭ꯔꯤ ꯑꯣꯖꯥꯗꯨꯅ ꯂꯥꯛꯑꯣꯅꯦ ꯃꯦꯝꯊꯣꯏ ꯊꯦꯡꯉꯤꯅꯦ ꯅꯕꯨꯡ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯅꯪꯁꯦ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯗꯣꯏꯅꯤꯅꯦ ꯑꯩ ꯌꯨꯝꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯪꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯣꯖꯥ ꯏꯕꯥꯅꯤ ꯈꯛꯇ ꯍꯟꯗꯣꯏꯔꯣ ꯍꯣꯏꯅꯦ ꯀꯩꯗꯧꯔꯒꯦ ꯀꯤꯕ꯭ꯔꯥ ꯅꯪꯕꯣ ꯑꯣꯖꯥ ꯌꯥꯎꯔꯤꯁꯤꯗꯤ ꯀꯩꯒꯤ ꯀꯤꯗꯣꯏꯅꯣ ꯂꯥꯎ ꯂꯥꯎ ꯍꯜꯂꯁꯤ ꯏꯕꯨꯡ ꯃꯣꯃꯣꯆꯥꯗꯨꯕꯨ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯏꯕꯣꯡ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯩꯕꯨ ꯁꯦꯟꯅꯕꯤꯔꯨ ꯂꯥꯛꯑꯣ ꯁꯣꯝꯗꯗꯤ ꯃꯣꯃꯣꯆꯥꯒ ꯃꯃꯥꯟꯅꯕꯒꯗꯣ ꯃꯣꯏ ꯃꯔꯤꯗꯨꯅ ꯃꯤ ꯈꯔꯒ ꯅꯦꯛꯇꯨꯅ ꯂꯝꯄꯥꯛ ꯃꯆꯤ ꯑꯃꯗ ꯌꯥꯝ ꯊꯤꯅ ꯐꯨꯅꯔꯝꯃꯤ ꯃꯣꯃꯣꯆꯥ ꯌꯥꯝ ꯊꯤꯅꯁꯨ ꯁꯣꯛꯂꯝꯃꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯑꯣꯖꯥꯗꯨꯅ ꯄꯥꯏꯔꯤꯕ ꯂꯥꯇꯦꯟꯗꯨ ꯃꯨꯊꯠꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯑꯣꯖꯥꯅ ꯃꯩ ꯃꯨꯊꯠꯂꯤꯕꯗꯨꯕꯣ ꯃꯩ ꯊꯥꯜꯂꯣ ꯑꯣꯖꯥ ꯑꯣꯖꯥ ꯃꯩꯗꯨ ꯊꯥꯜꯂꯣ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯍꯣꯏꯅꯦ ꯊꯥꯟꯒꯦꯅꯦ ꯃꯦꯝꯊꯣꯏ ꯅꯪꯕꯣ ꯁ꯭ꯋꯥꯏ ꯃꯐꯝꯁꯤꯗꯤ ꯂꯥꯎ ꯈꯣꯡꯕꯗ ꯀꯅꯥꯝꯇ ꯇꯥꯔꯣꯏ ꯑꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯈꯨꯗꯥꯡꯁꯦ ꯇꯥꯞ ꯂꯥꯎꯅꯤꯛꯇ ꯄꯥꯏꯔꯒꯦ ꯑꯣꯖꯥ ꯑꯣꯖꯥ ꯀꯩꯒꯤꯅꯣ ꯑꯣꯖꯥ ꯀꯩꯅꯣ ꯑꯣꯖꯥ ꯇꯧꯏꯁꯤꯕꯣ ꯁꯤ ꯊꯥꯗꯣꯛꯑꯣ ꯑꯣꯖꯥ ꯄꯥꯏꯔꯛꯀꯅꯨ ꯊꯥꯗꯣꯛꯑꯣ ꯑꯣꯖꯥ ꯁꯤ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯃꯦꯝꯊꯣꯏ ꯅꯪꯕꯨ ꯀꯤꯒꯅꯨꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯖꯥꯅꯤꯅꯦ ꯑꯣꯖꯥ ꯍꯥꯏꯁꯤꯗꯤ ꯂꯥꯏꯒꯨꯝꯕꯅꯤꯅꯦ ꯑꯗꯨꯅ ꯑꯣꯖꯥꯅ ꯍꯥꯏꯕ ꯌꯥꯎꯅꯤ ꯅꯪꯕꯣ ꯑꯁ ꯑꯌꯣ ꯏꯟꯊꯨꯔꯝꯂꯒ ꯂꯕꯨꯛ ꯂꯣꯝꯗ ꯆꯦꯟꯈ꯭ꯔꯅꯤ ꯃꯦꯝꯊꯣꯏ ꯃꯦꯝꯊꯣꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯏꯕꯣ ꯏꯕꯣ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯅꯪꯅ ꯐꯅ ꯀꯟꯅ ꯂꯥꯎꯔꯕꯁꯨ ꯊꯥꯕꯜ ꯃꯈꯣꯜꯁꯤꯅ ꯀꯅꯥꯝꯇꯅ ꯇꯥꯕꯤꯔꯔꯣꯏꯅꯦ ꯃꯦꯝꯊꯣꯏ ꯅꯪꯕꯣ ꯑꯗꯨꯏ ꯁꯔꯨꯛ ꯅꯪꯒꯤ ꯑꯣꯖꯥꯅ ꯍꯥꯏꯕꯁꯦ ꯁꯤ ꯌꯥꯎꯅꯤ ꯅꯪꯕꯣ ꯃꯦꯝꯊꯣꯏ ꯀꯤꯕꯅ ꯂꯕꯨꯛ ꯂꯣꯝꯗ ꯃꯥꯏꯀꯩ ꯈꯪꯗꯨꯅ ꯀꯞꯇꯨꯅ ꯂꯥꯎꯗꯨꯅ ꯑꯗꯨꯝ ꯆꯦꯜꯂꯝꯃꯤ ꯑꯣꯖꯥꯗꯨꯁꯨ ꯂꯥꯇꯦꯟꯗꯨꯒ ꯇꯥꯟꯅꯩ ꯑꯗꯨꯒ ꯃꯦꯝꯊꯣꯏꯒꯤ ꯃꯁꯝꯗ ꯌꯥꯜꯂꯤ ꯑꯗꯨꯒ ꯂꯕꯨꯛꯇꯨꯗ ꯏꯟꯊꯨꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯥꯕꯜ ꯍꯟꯅꯔꯛꯄ ꯅꯍꯥ ꯈꯔꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯦꯝꯊꯣꯏꯅ ꯀꯟꯕꯤꯅꯕ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯁꯤꯡꯗꯨꯅ ꯇꯥꯔꯕꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯕꯅ ꯃꯦꯝꯊꯣꯏ ꯐꯠꯇꯕ ꯑꯣꯖꯥꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯔꯝꯃꯤ ꯊꯥꯕꯜ ꯂꯣꯏꯅꯗꯨꯅ ꯃꯤꯁꯤꯡꯁꯨ ꯍꯟꯅꯔꯛꯂꯝꯃꯤ ꯃꯦꯝꯊꯣꯏ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯀꯟꯕꯤꯅꯕ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯣꯖꯥꯗꯨꯅ ꯃꯤ ꯈꯪꯈ꯭ꯔꯕꯗꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯀꯤꯔꯛꯇꯨꯅ ꯃꯦꯝꯊꯣꯏꯕꯨ ꯂꯥꯇꯦꯟꯗꯨꯅ ꯃꯀꯣꯛꯇ ꯊꯣꯝꯗꯨꯅ ꯍꯥꯠꯂꯝꯃꯤ ꯏꯁ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗ ꯑꯣ ꯃꯦꯝꯊꯣꯏꯁꯤ ꯁꯤꯔꯕ ꯃꯥꯜꯂꯦꯅꯦ ꯀꯃꯥꯏ ꯇꯧꯅꯤ ꯍꯨꯟꯗꯣꯛꯂꯝꯕꯁꯨ ꯌꯥꯔꯣꯏ ꯍꯌꯦꯡ ꯁꯣꯏꯗꯅ ꯑꯃꯨꯛ ꯈꯪꯅꯔꯛꯀꯅꯤ ꯑꯗꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯔꯤꯕꯁꯤꯒꯤ ꯃꯈꯣꯡ ꯇꯥꯅ ꯃꯦꯝꯊꯣꯏꯁꯦ ꯄꯨꯔꯒꯦ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯌꯨꯝꯄꯥꯛ ꯂꯧꯔꯒ ꯍꯦꯛꯇ ꯐꯨꯝꯖꯤꯜꯂꯝꯂꯒꯦ ꯑꯣꯖꯥꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯑꯁꯤꯕ ꯃꯁꯥꯗꯨ ꯊꯥꯡꯗꯨꯅ ꯍꯩꯅꯧ ꯃꯈꯣꯡ ꯇꯥꯅ ꯄꯨꯔꯛꯂꯒ ꯊꯅꯝꯃꯤ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯌꯨꯝꯄꯥꯛ ꯂꯧꯔꯒ ꯃꯦꯝꯊꯣꯏ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯗ ꯐꯨꯝꯖꯤꯜꯂꯝꯂꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ
ꯑꯣꯖꯥꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯀꯔꯥꯏꯗꯒꯤꯅꯣ ꯃꯥꯅ ꯌꯣꯝꯄꯥꯛꯀ ꯄꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯏꯁꯤꯅ? ꯑꯩꯗꯤ ꯃꯁꯦ ꯉꯁꯥꯏꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯕꯅ ꯈꯜꯂꯨꯔꯒ ꯃꯣꯏ ꯃꯄꯥꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯌꯣꯝꯄꯥꯛ ꯄꯥꯏꯔꯒ ꯍꯜꯂꯛꯏꯁꯤꯕꯣ? ꯑꯗꯨꯒ ꯃꯦꯝꯊꯣꯏꯅ ꯀꯔꯥꯏꯗ ꯂꯩꯍꯧꯔꯕ? ꯏꯁ, ꯈꯪꯉꯤ ꯃꯪꯒꯣꯜꯁꯤꯗ ꯎꯁꯨꯛ ꯃꯨꯈꯩ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯥꯟꯅ ꯈꯨꯝꯃꯣ꯫ ꯌꯣꯝꯄꯥꯛꯇꯨꯅ ꯀꯔꯤꯒꯤꯅꯣ ꯃꯦꯝꯊꯣꯏꯗꯨꯅ ꯀꯔꯥꯏꯗ ꯂꯩꯍꯧꯔꯒꯦꯃꯦ? ꯃꯦꯝꯊꯣꯏꯕꯨꯗꯤ ꯃꯣꯏ ꯈꯨꯜꯒꯤ ꯃꯕꯨꯡ ꯑꯅꯤꯗꯨꯒ ꯉꯁꯥꯏꯅ ꯍꯟꯈ꯭ꯔꯦꯗ꯫ ꯃꯕꯨꯡꯂ ꯅꯨꯡꯁꯤꯅꯔꯤꯔꯁꯨ ꯈꯪꯗꯦ, ꯃꯤꯠ ꯅꯥꯕꯅ ꯅꯥꯕꯅ꯫ ꯃꯃꯥ, ꯃꯦꯝꯊꯣꯏꯁꯦ ꯌꯥꯝ ꯏꯪ ꯇꯞꯅ ꯎꯕꯩ ꯋꯥꯅꯤꯀꯣ, ꯃꯅꯨꯡꯗꯗꯤ ꯇꯤꯟ ꯆꯪꯂꯕ ꯑꯉꯥꯡꯅꯤ꯫ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯌꯣꯝꯄꯥꯛꯁꯤꯕꯨꯗꯤ ꯊꯣꯡꯒꯥꯜꯗ ꯇꯥꯔꯒ ꯂꯩꯔꯝꯕꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯣ ꯃꯃꯥ, ꯍꯩ, ꯑꯉꯥꯡꯁꯤꯡꯗꯤ ꯇꯨꯝꯅꯈ꯭ꯔꯕ? ꯃꯥꯅ ꯉꯥꯡꯂꯤ ꯋꯥꯁꯦ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯁꯨ ꯃꯔꯝꯆꯠ ꯆꯨꯝꯗꯕ ꯏꯄꯨꯔꯣꯏꯕꯅꯤ꯫ ꯂꯥꯛꯑꯣꯅꯦ ꯆꯪꯉꯁꯤ, ꯇꯨꯝꯂꯨꯔꯁꯤꯅꯦ꯫ ꯁꯣꯝꯗꯅ ꯃꯦꯝꯊꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯉꯝꯗ ꯉꯝꯗ ꯊꯣꯡꯒꯥꯜꯗ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯃꯦꯝꯊꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯣꯃꯣꯆꯥꯒ ꯃꯃꯥꯟꯅꯕꯒꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯗꯤ ꯂꯝꯄꯥꯛꯇꯨꯗ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯣꯃꯣꯆꯥꯅ, ꯃꯔꯨꯞ, ꯑꯍꯥꯎ, ꯅꯣꯡꯉꯥꯜꯂꯕꯣ? ꯏꯁ, ꯏꯕꯥꯅꯤꯗꯤ ꯈꯣꯡꯕꯥꯜ ꯃꯇꯥꯏꯁꯤꯗ ꯀꯩꯗꯧꯕꯩ ꯇꯨꯝꯃꯝꯃꯤꯕ? ꯑꯣ, ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯉꯁꯥꯏ ꯃꯣꯏ ꯃꯌꯥꯝꯅ ꯐꯨꯔꯒ ꯊꯅꯝꯕ ꯑꯣꯏꯇꯥꯔꯦ ꯏꯕꯥꯅꯤꯁꯦ꯫ ꯑꯌꯣ, ꯑꯁ, ꯀꯔꯥꯏ ꯃꯐꯝꯗꯅꯣ ꯑꯁꯨꯛ ꯀꯟꯅ ꯅꯥꯔꯛꯏꯁꯤꯅ? ꯑꯌꯣ ꯏꯃꯥ, ꯏꯁꯥ ꯄꯨꯝꯕꯅꯤꯅꯦ ꯅꯥꯔꯤꯁꯤꯗꯤ꯫ ꯃꯣꯃꯣꯆꯥꯅ, ꯃꯦꯝꯊꯣꯏꯗꯤ ꯃꯔꯨꯞ? ꯃꯃꯥꯟꯅꯕꯗꯨꯅ, ꯊꯕꯜ ꯂꯣꯏꯔꯕꯅꯤꯅ ꯑꯣꯖꯥꯗꯨꯒ ꯍꯜꯂꯝꯃꯅꯤ ꯀꯩꯅꯣ ꯃꯌꯨꯝꯗ꯫ ꯑꯗꯣ ꯏꯕꯥꯅꯤꯁꯨ ꯍꯜꯂꯁꯤ ꯂꯥꯛꯑꯣ, ꯅꯣꯡꯁꯦ ꯉꯥꯟꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯅꯣꯡꯕꯨꯗꯤ ꯉꯥꯟꯗꯧꯔ ꯃꯥꯜꯂꯦ, ꯑꯗꯣ ꯃꯔꯨꯞ, ꯃꯦꯝꯊꯣꯏ ꯍꯣꯏꯗ ꯍꯥꯟꯅ ꯆꯠꯂꯨꯁꯤ꯫ ꯍꯧꯖꯤꯛꯄꯣ? ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤꯗꯅ, ꯃꯦꯝꯊꯣꯏꯗꯤ ꯃꯌꯨꯝꯗ ꯇꯨꯝꯂꯝꯈꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯌꯨꯝꯗ ꯆꯠꯂꯝꯃꯣ, ꯑꯩ ꯃꯦꯝꯊꯣꯏ ꯍꯣꯏꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ꯫ ꯅꯪ ꯁꯤꯗꯤꯕ, ꯑꯌꯣ ꯏꯃꯥ, ꯑꯁ, ꯑꯩꯗꯤ ꯍꯤꯒ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯩꯔꯨꯈꯤꯒꯦ꯫ ꯑꯌꯣ ꯏꯃꯥ, ꯑꯁ, ꯅꯥꯏꯀꯣ, ꯌꯥꯝ ꯅꯥꯏ ꯍꯥꯏꯁꯤꯗꯤ꯫ ꯃꯃꯥꯟꯅꯕꯗꯨ ꯃꯣꯃꯣꯆꯥꯕꯨ ꯃꯊꯟꯇ ꯊꯥꯗꯣꯛꯄ ꯄꯥꯝꯗꯕꯅ ꯃꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯦꯝꯊꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯃꯣꯆꯥ ꯃꯆꯤꯟ ꯃꯅꯥꯇꯣꯟꯁꯨ ꯐꯨꯅꯕꯒꯤ ꯏ ꯇꯩꯔꯤ꯫ ꯃꯁꯥ ꯇꯩꯁꯨ ꯁꯣꯛꯂꯤ꯫ ꯃꯣꯃꯣꯆꯥꯅ ꯃꯦꯝꯊꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯦꯝꯊꯣꯏꯒꯤ ꯃꯄꯥꯒ ꯃꯃꯥꯒꯗꯨ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯂꯤ꯫ ꯃꯣꯏ ꯃꯄꯥ, ꯏꯆꯥꯊꯣꯏ ꯍꯜꯂꯛꯂꯕ ꯃꯥꯜꯂꯦꯅꯦ꯫ ꯏꯆꯥꯊꯣꯏꯕꯨ ꯀꯗꯥꯏ? ꯑꯩꯒꯤ ꯏꯆꯥꯊꯣꯏꯗꯤ? ꯑꯦ, ꯃꯣꯃꯣꯆꯥ, ꯅꯣꯏ ꯑꯅꯤ ꯑꯣꯏꯔꯦ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯊꯣꯏꯗꯤ ꯀꯗꯥꯏ? ꯃꯣꯃꯣꯆꯥꯅ, ꯀꯩꯅꯣ ꯏꯗꯣꯝꯆꯥ, ꯃꯦꯝꯊꯣꯏ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕ ꯍꯥꯏꯔꯤꯁꯦ? ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯃꯣꯃꯣꯆꯥ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯊꯣꯏꯗꯤ ꯅꯣꯏ ꯑꯅꯤꯅ ꯁꯦꯟꯅꯕꯤꯅꯤ ꯍꯥꯏꯗꯅ ꯌꯨꯝꯗ ꯊꯤꯜꯂꯛꯀꯅꯤ ꯆꯠꯈꯤꯕꯗꯥꯏꯅꯦ꯫ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥꯊꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯒꯦ? ꯏꯄꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ, ꯑꯩꯒꯤ ꯏꯆꯥꯊꯣꯏꯗꯤ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯒ ꯅꯪꯅ ꯅꯃꯥꯏ ꯅꯃꯤꯠꯇꯒ ꯏꯒ ꯇꯩꯔꯤꯕ ꯄꯣꯝꯂꯤꯕꯗꯨꯅ ꯀꯃꯥꯏꯅꯅꯣ? ꯃꯣꯃꯣꯆꯥꯅ ꯃꯦꯝꯊꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯕ ꯃꯇꯨꯡ, ꯏꯗꯣꯝꯆꯥ, ꯈꯨꯔꯥ, ꯑꯩ ꯑꯣꯖꯥꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ꯫ ꯃꯃꯥꯅ, ꯏꯃꯥꯁꯨ ꯂꯥꯛꯀꯦ ꯏꯕꯨꯡꯉꯣ꯫ ꯃꯣꯃꯣꯆꯥꯅ, ꯃꯔꯨꯞ, ꯅꯪ ꯈꯨꯔꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ, ꯂꯥꯛꯑꯣ, ꯏꯗꯣꯝꯆꯥ ꯆꯠꯁꯤ꯫ ꯍꯣꯏ ꯃꯔꯨꯞ, ꯑꯩ ꯈꯨꯔꯥꯒ ꯂꯩꯍꯧꯔꯒꯦ꯫ ꯃꯣꯃꯣꯆꯥꯒ ꯃꯦꯝꯊꯣꯏꯒꯤ ꯃꯃꯥꯒꯅ ꯑꯣꯖꯥꯗꯨꯒꯤ ꯌꯨꯝ ꯌꯧꯕꯒ ꯃꯣꯃꯣꯆꯥꯅ, ꯑꯣꯖꯥ, ꯇꯥꯕ꯭ꯔꯣ ꯑꯣꯖꯥ? ꯑꯣꯖꯥꯒꯤ ꯅꯨꯄꯤꯗꯨꯅ, ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯉꯟꯅ? ꯅꯣꯡ ꯉꯥꯟꯕꯨ ꯉꯥꯜꯂꯕ꯭ꯔꯅꯦ? ꯑꯁ, ꯏꯪꯅꯒ ꯏꯪꯕꯅꯦ꯫ ꯃꯣꯏ ꯃꯄꯥ, ꯃꯄꯥꯅ ꯃꯤ ꯀꯧꯏꯅꯦ꯫ ꯀꯧꯅꯤꯡ ꯀꯧꯁꯅꯨ, ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ ꯃꯃꯥ꯫ ꯀꯣꯛ ꯍꯧꯒꯠꯄꯤꯌꯨ, ꯀꯩꯗꯧꯕꯒꯦ? ꯃꯄꯥꯅ ꯑꯗꯨꯝ ꯀꯧ ꯂꯩꯔꯦ꯫ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯔꯒ꯫ ꯑꯣꯖꯥꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯗ ꯃꯣꯃꯣꯆꯥꯒ ꯃꯦꯝꯊꯣꯏꯒꯤ ꯃꯃꯥꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯏꯁ, ꯈꯪꯉꯤ꯫ ꯃꯣꯃꯣꯆꯥꯅ, ꯑꯣꯖꯥ, ꯃꯦꯝꯊꯣꯏ ꯂꯧꯕ ꯂꯥꯛꯏꯅꯦ, ꯃꯦꯝꯊꯣꯏꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯧꯕ꯫ ꯀꯔꯤꯅꯣꯗ ꯏꯕꯨꯡꯉꯣ, ꯃꯦꯝꯊꯣꯏꯗꯤ ꯉꯔꯥꯡ ꯊꯥꯕꯜ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯄꯨꯔꯒ ꯆꯠꯈꯤꯕꯗꯥꯏꯅꯦ꯫ ꯀꯩꯅꯣ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯃꯦꯝꯊꯣꯏꯗꯤ ꯑꯣꯖꯥꯒꯉꯔꯥꯡ ꯊꯥꯕꯜ ꯃꯐꯝꯗ ꯑꯗꯨꯝ ꯂꯩꯃꯤꯟꯅꯍꯧꯕꯗꯥꯏꯅꯦ꯫ ꯑꯣꯖꯥ, ꯑꯁꯦꯡꯕ ꯍꯥꯏꯕꯤꯌꯨ, ꯃꯦꯝꯊꯣꯏ ꯀꯗꯥꯏ ꯂꯩꯒꯦ? ꯃꯦꯝꯊꯣꯏꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃꯗꯨꯒꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯗꯨꯗꯤ꯫ ꯑꯩꯒ ꯂꯩꯃꯤꯟꯅꯔꯒꯦ ꯍꯥꯏꯕꯁꯨ ꯅꯣꯏꯅ ꯌꯥꯗꯈꯩ ꯄꯨꯔꯒ ꯆꯠꯈ꯭ꯔꯒ ꯃꯦꯝꯊꯣꯏ ꯀꯗꯥꯏꯗ ꯂꯩ ꯀꯥꯏꯅ꯫ ꯍꯩ, ꯈꯪꯗꯦ꯫ ꯅꯣꯏꯒ ꯄꯨꯟꯅ ꯏꯔꯥꯡ ꯇꯧꯗꯨꯅ ꯍꯟꯈ꯭ꯔꯒ ꯃꯦꯝꯊꯣꯏ ꯀꯗꯥꯏꯗ ꯂꯩ ꯀꯥꯏꯅ꯫ ꯆꯠꯂꯣ, ꯑꯩ ꯉꯥꯛꯇ ꯇꯨꯝꯒꯦ꯫ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯑꯁꯦꯡꯕꯔꯣ?
ꯑꯩꯒꯤ ꯏꯆꯥꯊꯣꯏ ꯀꯔꯥꯏꯗ ꯂꯩꯍꯧꯔꯒꯦ? ꯃꯣꯃꯣꯆꯥ, ꯑꯣꯖꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯔ ꯍꯥꯏꯌꯨ ꯃꯣꯃꯣꯆꯥ꯫ ꯑꯁꯦꯡꯕꯅꯤꯅꯦ, ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯏꯔꯥꯡ ꯌꯥꯝ ꯄꯥꯝꯃꯤ꯫ ꯑꯩꯅ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕꯤꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯏꯔꯣꯏ ꯅꯆꯥꯅꯨꯄꯤꯗꯣ꯫ ꯑꯗꯨꯒ ꯑꯩ ꯈꯪꯗꯦ, ꯃꯣꯏꯅꯤꯅꯅꯦ ꯄꯨꯔꯒ ꯍꯟꯈꯤꯕꯅꯤ꯫ ꯃꯣꯃꯣꯆꯥ ꯑꯣꯖꯥꯗꯨꯅ ꯑꯣꯏꯗꯕ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯃꯟꯗꯅ ꯆꯣꯡꯁꯤꯟꯗꯨꯅ ꯑꯣꯖꯥꯗꯨꯒ ꯐꯨꯅꯔꯝꯃꯤ꯫ ꯑꯣꯖꯥꯗꯨ ꯃꯣꯃꯣꯆꯥꯅ ꯐꯨꯔꯛꯄꯗꯨ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯣꯖꯥꯗꯨꯒꯤ ꯁꯥꯒꯩꯒꯤ ꯃꯤ ꯃꯌꯥꯝ ꯊꯣꯛꯂꯛꯇꯅ ꯈꯥꯝꯗꯣꯛꯏ꯫ ꯁꯥꯒꯩꯒꯤ ꯃꯤꯁꯤꯡꯅ, ꯀꯅꯥꯅꯣ ꯅꯨꯄꯥꯁꯤꯅ? ꯀꯔꯤꯒꯤ ꯑꯌꯨꯛꯁꯤꯗ ꯃꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯅꯪꯉꯣꯟꯗ ꯐꯨꯔꯤꯕ? ꯑꯣꯖꯥꯗꯨꯅ, ꯀꯅꯥꯅꯣ ꯈꯪꯗꯦ, ꯃꯣꯏꯒꯤ ꯃꯆꯥꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯐꯨꯔꯤꯁꯤꯅꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯅꯍꯥꯁꯤꯡꯁꯤꯅ ꯉꯔꯥꯡ ꯊꯥꯕꯜ ꯃꯐꯝꯗꯒꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯅꯤ꯫ ꯀꯔꯤꯕ? ꯏꯔꯥ, ꯅꯪꯅ ꯁꯤꯗ ꯂꯥꯛꯑꯒ ꯑꯐꯥꯎ ꯁꯥꯕ ꯌꯥꯕ꯭ꯔꯣ? ꯍꯥ? ꯃꯁꯤ ꯐꯨꯖꯤꯜꯂꯨꯏ, ꯃꯁꯦ ꯑꯐꯥꯎ ꯌꯥꯝ ꯁꯥꯏ, ꯃꯁꯦ ꯐꯨꯖꯤꯜꯂꯨꯅꯦ ꯃꯁꯦ꯫ ꯃꯣꯃꯣꯆꯥꯗꯨ ꯃꯣꯏ ꯃꯌꯥꯝꯅ ꯊꯤꯅ ꯑꯃꯨꯛ ꯐꯨꯕꯤꯔꯛꯂꯝꯃꯤ꯫ ꯑꯣꯖꯥꯗꯨꯗꯤ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯣꯃꯣꯆꯥꯒ ꯃꯦꯝꯊꯣꯏꯒꯤ ꯃꯃꯥꯗꯨꯒ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯃꯣꯃꯣꯆꯥꯅ ꯃꯃꯥꯗꯨꯗ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯊꯥꯖꯗ꯭ꯔꯤ꯫ ꯃꯦꯝꯊꯣꯏꯒꯤ ꯃꯃꯥꯗꯨ ꯃꯆꯥꯒꯤ ꯈꯟꯕꯗ ꯑꯪꯍꯧꯕꯤꯒꯨꯝꯅꯁꯨ ꯇꯧꯔꯤ꯫ ꯌꯨꯝ ꯌꯧꯔꯛꯄꯒ ꯃꯃꯥꯗꯨꯅ ꯃꯄꯥꯗꯨꯗ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯑꯃꯨꯛ ꯇꯝꯗꯨꯅ ꯀꯞꯄꯤ꯫ ꯃꯣꯃꯣꯆꯥꯒ ꯃꯃꯥꯟꯅꯕꯒꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯦꯝꯊꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯦꯝꯊꯣꯏꯒꯤ ꯃꯃꯥꯅ ꯇꯧꯐꯝ ꯈꯪꯗꯅ ꯀꯟꯅ ꯀꯞꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯨꯝꯕ ꯇꯥꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯦꯝꯊꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯤꯁꯤꯡꯗꯨꯅ ꯃꯣꯃꯣꯆꯥꯒ ꯃꯃꯥꯟꯅꯕꯒꯗꯨ ꯑꯃꯨꯛ ꯐꯥꯗꯨꯅ ꯐꯨꯗꯨꯅ ꯋꯥ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯃꯣꯆꯥꯗꯤ ꯃꯦꯝꯊꯣꯏꯒꯤ ꯋꯥꯈꯜꯗꯨꯒ ꯐꯨꯃꯟꯕꯗꯨꯒ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯨꯠ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤꯁꯨ ꯂꯦꯞꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯑꯅꯥꯕꯗꯣ ꯍꯦꯟꯖꯤꯟꯈꯤꯗꯨꯅ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯅ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯊꯥ ꯈꯔ ꯍꯤꯡꯂꯝꯂꯒ ꯊꯋꯥꯏ ꯑꯗꯨꯃꯛ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯃꯣꯆꯥꯗꯤ ꯈꯨꯜ ꯂꯩꯀꯥꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗꯒꯤ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯑꯉꯥꯎꯕꯒꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯍꯧꯖꯤꯛꯁꯨ ꯂꯝꯕꯤ ꯂꯝꯍꯥꯡꯗꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦꯅꯦ ꯂꯦꯝꯕ꯫ ꯏꯆꯦꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯑꯩ ꯑꯣꯖꯥꯗꯣ ꯍꯥꯠꯅꯤꯡꯉꯤ ꯏꯆꯦ꯫ ꯍꯥꯏꯌꯨ ꯏꯆꯦ, ꯑꯣꯖꯥꯗꯨ ꯀꯅꯥꯅꯣ? ꯃꯌꯨꯝꯗ ꯀꯗꯥꯏꯗꯒꯤꯅꯣ? ꯏꯆꯦꯅ ꯍꯥꯠꯇ꯭ꯔꯕꯁꯨ ꯑꯩ ꯅꯣꯏꯅ ꯏꯈꯨꯠ ꯄꯦꯟꯅ ꯍꯥꯠꯀꯦ꯫ ꯂꯦꯝꯕ, ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧꯕꯁꯦ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯗꯨ ꯂꯦꯝꯕ, ꯑꯣꯖꯥꯗꯣ ꯅꯪꯅ ꯍꯥꯠꯄꯁꯨ ꯌꯥꯔꯦ, ꯑꯩꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯁꯦꯡꯕꯔꯣ ꯏꯆꯦ? ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯏꯆꯦꯅ ꯍꯥꯠꯂꯤꯕꯅꯣ? ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯂꯩꯔꯝꯂꯦꯅ ꯇꯤꯟꯕ ꯉꯝꯗꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯑꯩꯅ ꯑꯩꯒꯤ ꯈꯨꯜꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯊꯦꯡꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯂꯩꯈꯤꯗꯕꯅ ꯍꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯒꯤ ꯃꯣꯡꯐꯝꯗ ꯀꯞꯇꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯑꯩꯅ ꯑꯣꯖꯥꯕꯨ ꯂꯃꯟ ꯈꯨꯝꯂꯒꯦ ꯈꯜꯂꯛꯇꯨꯅ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯣꯖꯥꯕꯨ ꯀꯤꯍꯟꯗꯨꯅ ꯑꯣꯠꯄ ꯍꯧꯔꯝꯃꯤ꯫ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯑꯣꯖꯥ ꯍꯥꯠꯄꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯂꯤꯔꯛꯂꯝꯃꯤ꯫ ꯃꯦꯝꯊꯣꯏꯒꯤ ꯊꯋꯥꯏꯅ, ꯑꯣꯖꯥ, ꯑꯩ ꯃꯦꯝꯊꯣꯏꯅꯦ꯫ ꯑꯣꯖꯥ, ꯑꯩ ꯂꯥꯛꯏ꯫ ꯊꯣꯡ ꯍꯥꯡꯉꯨ ꯑꯣꯖꯥ꯫ ꯊꯣꯡ ꯍꯥꯡꯉꯨ ꯑꯣꯖꯥ꯫ ꯑꯁ, ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯃꯥ, ꯊꯣꯡ ꯍꯥꯡꯒꯅꯨꯀꯣ꯫ ꯑꯩ ꯌꯥꯝ ꯀꯤꯌꯦ, ꯃꯃꯥ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯑꯩ ꯀꯤꯌꯦ ꯃꯃꯥ, ꯑꯩ ꯀꯤ꯫ ꯂꯩꯀꯥꯏ ꯄꯨꯝꯕ ꯃꯦꯝꯊꯣꯏꯒꯤ ꯊꯋꯥꯏꯅ ꯀꯞꯄ ꯅꯣꯛꯄ ꯄꯦꯅꯥ ꯈꯣꯡꯕ ꯏꯁꯩ ꯁꯛꯇꯨꯅ ꯇꯝꯅꯕ ꯃꯈꯣꯜꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯣꯖꯥꯗꯨ ꯀꯤꯕꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗ ꯃꯄꯥꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯃꯥ, ꯑꯩꯅ ꯃꯦꯝꯊꯣꯏ ꯍꯥꯠꯄꯅꯤ꯫ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯂ ꯃꯇꯨꯡꯗ ꯃꯦꯝꯊꯣꯏꯗꯣ ꯂꯥꯜꯇꯦꯟꯗ ꯊꯣꯝꯂꯒ ꯑꯩꯅ ꯍꯥꯠꯄꯅꯤ꯫ ꯑꯩꯅ ꯍꯥꯠꯄꯅꯤ ꯃꯃꯥ꯫ ꯂꯩꯀꯥꯏ, ꯃꯦꯝꯊꯣꯏ ꯑꯩꯅ ꯍꯥꯠꯄꯅꯤ꯫ ꯑꯩ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯛꯇꯕ ꯃꯤꯅꯤ꯫ ꯁꯥꯒꯩꯒꯤ ꯃꯤꯁꯤꯡꯅ, ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯐꯥꯔꯒ ꯄꯨꯁꯤꯟꯁꯤꯅꯦ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯐꯥꯎꯅꯦ꯫ ꯑꯩꯉꯣꯟꯗ ꯐꯥꯔꯛꯀꯅꯨ, ꯑꯩ ꯆꯦꯟꯒꯦ꯫ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯒꯦ꯫ ꯃꯦꯝꯊꯣꯏ ꯑꯩꯅ ꯍꯥꯠꯄꯅꯤ꯫ ꯂꯥꯜꯇꯦꯟꯗ ꯊꯣꯝꯂꯒ ꯑꯩꯅ ꯍꯥꯠꯄꯅꯤ꯫ ꯇꯨ ꯃꯦꯝꯊꯣꯏꯒꯤ ꯕꯨꯠꯅꯦ ꯁꯤꯗ ꯂꯦꯞꯂꯒ ꯂꯩꯔꯤꯁꯦ꯫ ꯇꯨ ꯑꯩꯉꯣꯟꯗ ꯐꯥꯔꯛꯀꯅꯨ꯫ ꯅꯣꯏ ꯑꯝꯇ ꯑꯩꯉꯣꯟꯗ ꯐꯥꯔꯛꯀꯅꯨ ꯋꯥꯠꯅꯦ꯫ ꯁꯥꯒꯩꯒꯤ ꯑꯍꯜ ꯑꯃꯅ, ꯀꯟꯅ ꯀꯣꯜꯂꯨꯅꯦ, ꯑꯃꯨꯛ ꯅꯥꯟꯊꯣꯛꯈꯤꯅꯤ꯫ ꯏꯃꯨꯡꯗ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨ, ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯨ꯫ ꯃꯁꯤ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤ꯫
ꯁꯥꯒꯩꯒꯤ ꯃꯤꯡꯆꯠꯁꯦ ꯃꯥꯅ ꯄꯨꯝꯊꯤ ꯊꯤꯍꯜꯂꯕꯅꯤ꯫ ꯃꯁꯤ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯅꯦ꯫ ꯃꯃꯥꯡꯗꯁꯨ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯇꯨꯛ ꯀꯥꯔꯟ ꯇꯧꯔꯨꯕꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯤꯅ ꯏꯀꯥꯏꯕ ꯅꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯤ ꯌꯦꯡꯉꯣ꯫ ꯃꯁꯤ ꯁꯤꯔꯁꯨꯅꯦ ꯃꯁꯦ ꯐꯤꯕꯝ ꯆꯥꯅ ꯅꯨꯡꯉꯥꯏꯅ ꯁꯤꯒꯗꯧꯕ ꯃꯤ ꯅꯠꯇꯦꯅꯦ꯫ ꯏꯀꯥꯏꯈ꯭ꯔꯦꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗꯣ ꯑꯣꯝꯁꯤꯜꯂꯒ ꯌꯦꯡꯂꯤꯕꯁꯦ꯫ ꯍꯩ ꯃꯧ, ꯅꯪꯅ ꯅꯆꯥꯗꯣ ꯀꯔꯥꯏꯗꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏꯕꯗꯨꯅ? ꯑꯣꯖꯥꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ꯫ ꯅꯍꯥꯟꯈꯩ ꯑꯍꯜꯁꯤꯡꯒꯤ ꯃꯥ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯃꯤꯟꯅꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ꯫ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯕꯗꯤ ꯏꯆꯥꯒꯁꯦ ꯃꯥꯒꯤ ꯃꯇꯧ ꯇꯝꯗꯅ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯑꯣꯖꯥꯒꯤ ꯅꯨꯄꯤꯗꯨ ꯃꯆꯥꯁꯤꯡꯗꯨ ꯄꯨꯔꯒ ꯆꯠꯈꯤ꯫ ꯑꯗꯨꯒ ꯑꯣꯖꯥꯗꯨ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯁꯔꯒꯒꯤ ꯃꯤꯁꯤꯡꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥꯗꯨꯗꯤ ꯌꯨꯝ ꯃꯅꯨꯡꯗꯨꯗ ꯃꯦꯝꯊꯣꯏꯒꯤ ꯊꯋꯥꯏꯗꯨꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯒ ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯚꯨꯠ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯂꯦꯝꯕꯅ ꯑꯗꯨꯗꯤ ꯏꯆꯦ, ꯍꯧꯖꯤꯛꯇꯤ ꯑꯣꯖꯥꯁꯨ ꯏꯆꯦꯅ ꯇꯝꯊꯤꯅ ꯂꯃꯟ ꯈꯨꯝꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯏꯆꯦꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯀꯔꯤ ꯂꯩꯔꯤ? ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ, ꯑꯩ ꯏꯆꯦꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ꯫ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯂꯦꯝꯕ ꯅꯪꯁꯦ꯫ ꯑꯗꯨꯗꯤ ꯂꯦꯝꯕ, ꯅꯪ ꯑꯩꯅ ꯐꯝꯂꯤꯕ ꯍꯩꯅꯧ ꯃꯈꯣꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯩꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯜꯂꯕ ꯍꯛꯆꯥꯡꯗꯣ ꯑꯗꯨ ꯂꯩꯕꯅꯤ꯫ ꯍꯥ ꯏꯆꯦ, ꯁꯤꯗ ꯑꯩꯅ ꯐꯝꯃꯤꯁꯤꯗ? ꯍꯣꯏ ꯂꯦꯝꯕ, ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯦ ꯑꯃꯨꯛꯇ ꯂꯧꯊꯣꯛꯇꯨꯅ ꯐꯖꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗ ꯐꯨꯝꯕꯤꯌꯨ꯫ ꯑꯗꯨꯒ ꯁꯤꯒꯤ ꯍꯩꯅꯧ ꯃꯈꯣꯡꯁꯤꯗ ꯑꯩꯒꯤ ꯂꯥꯏꯁꯪ ꯑꯃ ꯁꯥꯕꯤꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯂꯝꯍꯥꯡꯅꯔꯕ ꯊꯋꯥꯏꯁꯦ ꯄꯣꯊꯥꯕ ꯐꯪꯂꯅꯤ ꯂꯦꯝꯕ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯏꯆꯦꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯁꯣꯏꯗꯅ ꯇꯧꯔꯒꯦ꯫ ꯏꯆꯦ, ꯃꯥꯡꯈ꯭ꯔꯦ, ꯀꯔꯣꯝ ꯆꯠꯈ꯭ꯔꯒꯦ? ꯏꯆꯦ! ꯅꯣꯡꯁꯨ ꯉꯥꯜꯂꯕ ꯑꯣꯏꯔꯦꯀꯣ꯫ ꯐꯔꯦ, ꯑꯩ ꯌꯨꯝꯗ ꯍꯜꯂꯒ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯅ ꯋꯥꯔꯤ ꯂꯤꯔꯒ ꯏꯆꯦꯒꯤ ꯅꯤꯡꯕꯁꯦ ꯊꯨꯡꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯗꯤ ꯃꯃꯥꯁꯨ ꯅꯥꯕ ꯐꯔꯝꯂꯤ꯫ ꯑꯗꯨꯅ ꯂꯦꯝꯕ ꯃꯃꯥꯗꯁꯨ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯗꯁꯨ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯈꯨꯜꯒꯤ ꯃꯤ ꯑꯃꯠꯇꯅ ꯂꯦꯝꯕꯒꯤ ꯋꯥꯗꯨ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯩꯅꯧ ꯃꯈꯣꯡꯗꯣ ꯇꯧꯔꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯦꯝꯊꯣꯏꯒꯤ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯂꯧꯈꯠꯇꯨꯅ ꯐꯖꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯁꯪꯁꯨ ꯁꯥꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯄꯦꯅꯥ ꯈꯣꯡꯕꯤ ꯚꯨꯠ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯝ ꯍꯦꯟꯕ ꯑꯣꯛꯇꯕ ꯃꯤ, ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯥꯕ ꯃꯤꯑꯣꯏ ꯈꯔꯕꯨ ꯄꯦꯅꯥ ꯈꯣꯡꯕꯤ ꯚꯨꯠ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯋꯥꯔꯛꯄꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯐꯕ ꯃꯤꯑꯣꯏ ꯑꯇꯩꯗꯗꯤ ꯀꯔꯤꯁꯨ ꯑꯀꯤꯕ ꯑꯋꯥꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯝꯇꯥ ꯊꯥꯒꯤ ꯌꯥꯎꯁꯪ ꯊꯥꯕꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫